Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari. Ngasisu mahausagum Aroiba Oirage Nafamda taramari suba tangkak amuk puduna lakjari. Mayam punna taminarasi. Somdana ngamba hayeng dimaga punna chatminarani khanbada nungairi mondadu. Haige khanbadi kuiraklabani adubu tha amatangdi warasu wana ngairage khanduna wana ngairakbani. Masana ayaba pibadi pirakte adubu soidana jatminaba phanglani haibagi tonganba manglan amadani mana mangliba. James makhoi ani wari sana dukanda matam leli. James na hayengdagi school thindok thinjin tawrani haibaduda ngasaidagi laknaribani. Haujiksu lepte laknabadu. Is yade ko midi anga makoi kibadagi school ga kakidawre ko. Yarida kadang chokdruba ngasaide khariduba. Ai panhaningdabaga toksalai Ibo wangang padaya daba stage tu yoshili soy matangsi. Wangang dabida lona dum tawrge khalirona. As James dang kaidawre habado. Angang ama koire kaina mangak haigalaga ngang bika toshile. Oi, tawhiban khangdaba tawnune. Noi rupido kanana semkibano kawraba. Kaujadi, nanay ahe kaujadi. Good. Sidaidi nungtigi de chatawrabani na pakhangari basa yaklaw wasagi hairani ne. Yaklaw nungmaga poktuda. Icham jabani aidi haina isayakta sakjelu. Phadeni, sakjun gesu. James wado sungloi sende kothok dana dumak khai dana lairi. Ngambasu pakhum amadi dumak piri moli. Phanabu nungairi madi James na laknabadu. Phanakuina wari saraba matung ngambasu yum changnaba loiselagi haidana loiseli. Somdana sanatui matha sari aroibida. Hayeng haibana mitsi urakani khanbada koktu khut hapli. Kanaga chakminagani khanbana hena wakri. Kanadana mana haidu kadauba haiba wakhalsina phumbangnare wakhaldu. Khanba yaba khallaba matung Bradenda call tawi. Dabreda kainumta haigani. Hayo kainu. Aido akhoi jihoida matam khara leirani tha amani mu. Aduna dagona bada matam khara di sangaroi. Adumna matam khara hostel da leiraga kona aisu yumda halaga mu thorakera. Kainu, noi jihoidai aina nang lo lakpado yaro hairo. As yaroida kadai denu. Akhoi denu yam sauni. Parak dadro dude. Aina di somda kaluri mayam siga. Nanga school chamina doine da aina hostel changbaga yadrini. Matamga yekthoga thamini. Adu hostel da thamani leitho. Marakta dum thorakpasu yabani na marakta dum thora thingnarasu yaina. Bit yam leite hai. Ado yare. 12 soibani na hostel da leiraga direct ana honaraga magwang naba tawrasi. Aisu 12 tadi magwang naba tawdoine ba. Adudi nang haise ai sayeng hangjecheda adum changosira. Talle haira. As talle ai hostel da leibado. Tannoba like da magi leibabu kaido bai tandoino. Nang na di hairiba aina khaluri mayam siga. Kainu nang aina haibasi yaningdrira. Marai konduna kesili. Nupina kegena keraklabada pangthadaba nupa malimta leite. Adunabu hainari bani nupina ngamdaba nupa prithibita leite haina. Braden su nupani kudakta pangthai. Hoi, yani kadoroge nang na hairade. Nang na hairadi yadaba ngamde ai. Aduneba phone pusin ba yabra? Imanaba kharadi pusili. Matam lai hai phone metpagi. Adudi kaishu waningai leitrene ko. Ngaiyak wari sanai anidu ningthina themi Braden bu atubada hostel da changkina ba haidana. Braden su nungshiruba kaubana yakre. Sanathu shu pakna thamde ngasiri wari makha sathaduna Braden gi pukningda jingnaba leihandana ba kan hotnai. Sanathu gi special talent hairadi nupa them haiba sisu ama oiramgani. Yam hai nupa themba pangthahanba. Nupa na khajik ingit ama pirakpada khonjal nauthaba nukmi wangang sinba. Matang charba matamda emotional ga khara oisinba. Yamna sumali.
Braden mapada hayang school chatpada hostel adum changkhrage haidana hairi. Khailinde yamna haraujabani machana mage pama khangbire khanbada. Harau numidangduda awada papumba mama mapa anina sinlangduna awad pamta leihandana bag tosanduna thamkhri. Mathangi numituni Sanahal ngasidi school chatpada interest kaya leite maramdi Bradenda kadar tawduna hostel at hazin kibaduga ngambaga school chatminabadugi khanbada mawakhal kaya nungaite. Aduba amagisu yanaba amagisu kaindanaba haidana sit singduna hotnaribani. School uniform loisun baloraduna mamadagi baragi lupa kun lauraga thorakli. Nambol thong nanthokpagi duda ngamba mangi kari machaduda ngaiduna leirami. Masam kaktatpadagi masayamna nalabani. Masaksu hanagum tawdrabani. Kuchusu nahanwai mubagum aduk hakna mubo oidre. Anidu walandi ingangang nadabani. Garidu thawduna kakhalagli. Makoy anina gari dogduna chatkibado gari ngairiba singthanga leinaga nasu uhauri. Gari suhai treni dusu tuminadumak yenghauri. Naron sida uhoma masu yauri. Sanjit school thorakpani masu. Adudo uhobani Sanahal ngambagi gari maningda naptuna chatkibado. Wakhalama khalambadagi tara khankrabani. Makoy anina chatkiba uba mikuptudagi. Molly airport mamangi urakpadu waiduda hairei taplapna. Lambida dum khamam ai dum changkhragi. Ngamba gari mayamdugi makhulga upliba helmet dugana ngange haibadi khanglaga gari no haribadu haibadi tadraduna maning khajik leithokduna hanglekle. Kahabano Sanahal kontralda kitang haurapna khumnakli. Lambida khamamoba ai dum changjakhrageba school phau changbado. Ngamba noklaga aina khara thibo orubasida nanga khangnabani kaina haibado ikairiraba. Hainingdana khummi aduina tira. Ngambadi noklaga duma khumlakli. Aina di aiga khangnabani haidana maya mamangda utkena khallingaisida. Aitale mina thina ngangnakini. Hoi lambide changkhroko. Asomna ngambana Sanahal school mapa oiba lambidu phangbu thilamlaga bazaromda dumak haigatkre. Sanahal manga kuirei leituna yenghawbani. Mana lakpadu kana uhongba jatno haidana. Mana school manung changakpada Braden hanana yawraktuna leiramni. 12 ki classroom phawraga makhoigi roomda chatpani. Aduna Bradena roomda phamduna leihawbadu urakpani. Lakpada mung phangzinaramadra kaina sukhanbani adubu Bradendu karimata hairakti. Ngambadi tasingna khanganingbani. Bradenda maga Sanahal gi maongsi. Ngambagi manung kanba madi leijabani. Mana pamapot mullaga lawbagi hainabi ama. Adugi matawdumakni ngambana Bradenda utke khalliba. Aduba Sanahal yahan kidri. Nungtigi school chatminaba ngambaga dum chatminari. Braden ngana message oina thanari aduga break matamdana amuk unaba. Hanagum mayam ama koibagi hainabi dumadi thadokre Sanahal. Ani khak khangnaba siphongba ma Wari amagi amuk. Hayengdi kang hawbanu mitni Sanahal hoigi yumgi hek nakanda bamon le adugi osop ki kaigi thabak khara jili handaksi. Adubu school de lepte. Bradena ngambana yade school lepa. Ngasi sosok ki ansang semba loiramnaga dress up to loirakpada phanayam thengli. Ngambasu ngasi di phana kuina ngairi. Ngairi haiduna thousand badi tawde tumina dumak hanagum ngairi. Sanahal dress loisimba loiraga yum mamangda lepsilingai singthaga leinagadu gari tongnaba haidana thonglan thorakpaga thengni. Memana anidu lakpadu ubada Chatawraba fazana chatluko langphang tawnu. Anidu makhoini haifit engnaraga memada yengduna nokfet taw. Chinna thokna pakhum oina pibadi pidri. Sanahal anidugi mamangda ikaiboy kariboi maimet ngangseli. Sanahal matawdu khangladuna singthana tapna kauraga hairakli. Laudana thengabani. Sanahal ikai thorakli. Aniduna thong khajik hendorakpaga auto malakpaduda kutkhatuna kham. Auto do shumakhoini hek lepliba dugi mamangduda khamni. Anidu walangam ta hairamdabi Sanahal haifet engnamnaga kakhatkre. Sanahal matangsida ikai nusiyana bahaidu oiri. Tawfam khangda bahaidu oire amuksu kapninglakli. Kuiri
ꯈꯜꯂꯨꯗꯕ ꯃꯥꯒꯤ ꯃꯔꯨꯞꯅ ꯃꯥꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯨꯡꯁꯤꯅ ꯎꯠꯂꯝꯕ ꯃꯇꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯃꯥꯒꯤꯁꯨ ꯂꯩ ꯍꯥꯏꯕ ꯊꯋꯥꯏꯒꯨꯝ ꯅꯨꯡꯁꯤꯈꯤꯕ ꯃꯔꯨꯞ ꯑꯃ ꯑꯇꯣꯞꯄꯒ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯈꯤꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯇꯧꯗꯨ ꯍꯥꯟꯅꯒ ꯃꯌꯨꯝ ꯆꯪꯗꯨꯅ ꯇꯤꯟꯅ ꯂꯣꯏꯅꯕꯁꯨ ꯇꯧꯗ꯭ꯔꯕꯅꯤ ꯁ꯭ꯀꯨꯜꯗ ꯕꯦꯟꯁ ꯑꯃꯠꯇꯗ ꯐꯝꯃꯤ ꯍꯥꯏꯕꯇꯅꯤ ꯍꯥꯟꯅꯒꯨꯝ ꯑꯔꯣꯠꯄ ꯊꯝꯗꯅ ꯇꯧꯕ ꯋꯥꯔꯤ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯤ ꯁ꯭ꯀꯨꯜ ꯍꯟꯕꯁꯨ ꯍꯟꯃꯤꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯉꯔꯥꯡꯒꯤ ꯅꯍꯥꯟꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯈꯤꯗ꯭ꯔꯤ ꯁꯅꯥꯊꯣꯏꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯕꯁꯨ ꯍꯪꯒꯣꯏꯔꯦ ꯏꯀꯥꯏꯔꯦ ꯃꯥꯅ ꯇꯧꯖꯕ ꯃꯇꯧꯗꯨꯅ ꯑꯗꯨꯅ ꯂꯤꯈꯤꯗ꯭ꯔꯕꯅꯤ ꯁꯅꯥꯊꯣꯏꯅ ꯃꯪꯗꯨꯅ ꯂꯦꯞꯂꯤꯉꯩ ꯉꯝꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯒ ꯍꯥꯏꯔꯛꯂꯤ ꯆꯠꯆꯦ ꯅꯪ ꯊꯦꯡꯉꯝꯃꯅꯤ ꯁꯅꯥꯊꯣꯏ ꯒꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯆꯠꯂꯁꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯔꯛꯂꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗꯨꯗ ꯉꯝꯕꯅ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯍꯥꯟꯈꯩꯒ ꯏꯝꯐꯥꯟ ꯃꯥꯟꯅꯗꯦꯗ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯒꯥꯔꯤ ꯈꯥꯝꯃꯤ ꯁꯅꯥꯊꯣꯏ ꯇꯔꯪ ꯑꯃꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯆꯪꯉꯒꯦꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗꯨꯗ ꯉꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗ ꯆꯪꯈ꯭ꯔꯤ ꯉꯝꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯍꯣꯇꯦꯜꯗ ꯀꯔꯤꯅꯣꯃ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯃꯈꯩꯒ ꯊꯣꯔꯛꯄ ꯕ꯭ꯔꯦꯗꯦꯟꯅ ꯃꯪꯗꯨꯅ ꯆꯪꯈ꯭ꯔꯤꯕ ꯁꯅꯥꯊꯣꯏꯕꯨ ꯊꯤꯜꯂꯛꯂꯝꯕ ꯉꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯉꯁꯤꯗꯤ ꯉꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯁꯤꯟꯕꯗꯨꯗ ꯋꯥꯔꯗꯦꯟꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯊꯣꯔꯛꯄꯅꯤ ꯕ꯭ꯔꯦꯗꯦꯟꯗꯨ ꯑꯁꯤꯒꯨꯝꯕ ꯑꯃ ꯎꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯒꯨꯝ ꯊꯥꯖꯗꯅ ꯁꯅꯥꯊꯣꯏꯒꯤ ꯑꯔꯣꯠꯄ ꯑꯃ ꯂꯣꯟꯅ ꯈꯪꯗꯣꯛꯂꯤ ꯂꯣꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦ ꯁꯅꯥꯊꯣꯏ ꯃꯥꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯄ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗ ꯎꯗꯕ ꯈꯛꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯂꯤꯆꯤꯡ ꯑꯣꯏꯔꯒ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯋꯥꯈꯜ ꯆꯪꯗꯅ ꯂꯥꯛꯄꯅ ꯎꯔꯨꯗꯕꯅꯤ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯕ ꯕ꯭ꯔꯦꯗꯦꯟꯕꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯈꯤꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯁꯤꯅꯤꯡꯕ ꯑꯃꯗꯨꯝ ꯄꯣꯛꯈꯤꯕꯅꯤ ꯃꯥꯒꯤꯗꯃꯛ ꯑꯁꯤ ꯌꯧꯈꯩ ꯋꯥꯕꯤ ꯈꯟꯕꯤ ꯍꯥꯏꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯨꯕ ꯍꯧꯖꯤꯛꯅ ꯇꯥꯏꯌꯣꯟꯅꯕ ꯃꯇꯧ ꯑꯃ ꯁꯅꯥꯊꯣꯏ ꯃꯥꯅ ꯎꯠꯄꯤꯔꯝꯂꯦ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯕ꯭ꯔꯦꯗꯦꯟꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯁꯤꯟꯗ꯭ꯔꯤ ꯕ꯭ꯔꯦꯗꯦꯟ ꯃꯌꯥꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯪꯂꯛꯂꯤ ꯋꯥꯔꯗꯦꯟ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯦ ꯁꯥꯔ ꯑꯩ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯔꯨꯒꯦ ꯋꯥꯔꯗꯦꯟꯗꯨ ꯕ꯭ꯔꯦꯗꯦꯟꯕꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯉꯁꯥꯏ ꯊꯣꯛꯈꯤꯕꯒ ꯀꯩꯁꯨ ꯇꯧꯗꯗꯥꯏꯅꯤ ꯅꯪꯕꯣ ꯀꯣꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯥꯔ ꯍꯥꯏꯁꯤꯟꯅꯕ ꯃꯥꯟꯗꯦ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯋꯥꯔꯗꯦꯟꯗꯨꯅ ꯊꯥꯖꯗꯕ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯑꯌꯥꯝꯕ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯄꯣꯊꯥꯔꯨꯔꯣ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯒꯗꯤ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯎꯅꯕ ꯇꯧꯀꯣ ꯅꯪ ꯀ꯭ꯂꯥꯁꯇꯣ ꯍꯣꯏ ꯁꯥꯔ ꯕ꯭ꯔꯦꯗꯦꯟ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯃꯥꯒꯤ ꯄꯦꯗ ꯆꯪꯉꯛꯇꯨꯅ ꯍꯤꯞꯊꯔꯒ ꯃꯈꯨꯠ ꯑꯅꯤꯅ ꯂꯨꯈꯝꯗ ꯉꯥꯈꯠꯂꯗꯨꯅ ꯈꯥꯡꯂꯒ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯂꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯩꯅꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯣꯏꯅꯕꯤꯔꯦ ꯀꯥꯏꯅꯒ ꯀꯌꯥꯗ ꯊꯥꯖꯔꯨꯔꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯄꯪꯕꯁꯤꯗꯨꯅ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯁꯤꯟꯕ ꯑꯉꯛꯄꯅꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯁꯣꯝꯗꯁꯨ ꯁꯅꯥꯊꯣꯏ ꯂꯩꯅꯥꯒ ꯁꯤꯡꯊꯥꯒꯒꯤ ꯃꯔꯛꯇ ꯐꯝꯃꯤ ꯋꯥ ꯉꯥꯡꯗꯦ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯍꯣꯡꯗꯦ ꯑꯗꯨꯃꯛ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯤꯡꯊꯥ ꯂꯩꯅꯥ ꯍꯥꯟꯅꯒ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝ ꯃꯌꯥꯝꯒ ꯅꯣꯛꯈꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯇꯧꯏ ꯁꯅꯥꯊꯣꯏ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯁꯤꯡꯊꯥꯅ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯀꯩꯗꯧꯔꯒꯦ ꯃꯪꯉꯤꯗꯨꯕꯣ ꯀꯩ ꯋꯥꯈꯜꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯏꯜꯂꯒ ꯍꯪꯉꯛꯄ ꯋꯥꯍꯪꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏꯅꯅ ꯑꯣꯖꯥ ꯆꯉꯥꯕꯣꯏ ꯅꯤꯡꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝꯗ ꯌꯦꯡꯉꯛꯏ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯤ ꯂꯩꯅꯥꯅ ꯅꯣꯛꯂꯒ ꯅꯪ ꯀꯥꯏ ꯌꯧꯔꯨꯔꯒꯦ ꯅꯠꯇꯦ ꯇꯨꯝꯃꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄꯩ ꯇꯥꯏꯞ ꯇꯧꯏꯗꯨꯕꯨ ꯀꯩꯅꯣꯕ ꯁꯅꯥꯊꯣꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯄꯗꯨꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ
Khazai anidudi ngangsilli singthana. Kaidorage nasa nungaitraba. Ngasai hek lakpadagi adum mga laydubu kaigino. Kaisu tawdi. Ay wakhalamda ngahak dawruri. Bas to nga chatpoiramadi lambi handuoga chatlamdoinina. As ngasi khaknida. Hoida nong matawre hainingai walaite. Wari sanaringai oza sanglakli. Class mathang tawkre. Breden kumtharaktre adumang mathakta laikre. Sanahal shu khandi khankibani karigeno ngasi Breden amanga unaba laktribasi haina. Adubo ahenba wakhaldi khanjiludre. School susudi thare. Breden betege sungau haugadre. Jaksu chaningde haina chandre. Mamanaba mayamdu manadumna tawbagi maram khanglabasu warden da haidoktre. Warden dumasu adumna sum lairadi hayeng kona soiba tare haidana hayeng parents dan loba laknaba haikre. Kelen hoisu nganta ayukta laklagi haina hairakli. Numidang du hanagum Sanahal Breden na message tharakli. Chakcharba. Breden khangi message la haiba lokatuna su yengdi phone du kanagino haibadi ma khanglibani adubu yengninga pokte mikupsida ama somuk hanjuna tharakli. Handakti hangdoktuna yengi. Kidorage. Breden tharakliba message to da yenglaga chimbal na kanama chingkhatuna haifen no I aduga message ama type tawduna halli. Aina nanga sugam thajabase aina lanbani haidoira. Reply pirakpa ngaidana mathang type tawduna thajali Breden du. Kaigano nang nengona minamgena khalamiba. Aiba nangona kyam kaikhrage. Nangna pamdaba thabak kyam tawkhrage aiba. Nangna da sengna nungshibiradi khanduna nangna haiba khuding yaruba aingi rani haidoira. Lona tungda minamagi mahod sengna hairamaga tawramadi khara pharamgadawni. Kaino nang hai miyamsiba ai gyan tadri. Aiba na minungshipok bisaduna hostel janghalaga nangna topa nupaga nungtigi school thinok thinin tahonba. Aiba na pang masiduna thamba. Nungtigi thilli haiba khangba natte aduba thilamgani haina wakhalda khanbaduna confident laina hairibani. Somda Sanahal message tu ubada lawai satkri. Karamna kanan haiduna khangliba haina wakhalda wahang hangduna chap yungna ngayhak laimi kuptuda. Tamna khanthara I wakhaldu aduga muksu oidaba ngangsinduna khumlakli. Kaino aida kanamtaga sujatana. Ngasai nangbu thilaiba nupaduna kana adude. Oidaba ngangad. Nungcthoi. Aiba ngang machadongna nangna khanbada adu khalakano. Adude khoi lekai ki ibungne. Aina gari ngari ngai ma lakpaduda masu bajar bajatoini haibaduda lakminabani. Itam tamna lakmina boiraga lamina kadaina lepaga laibado udaba makai karigi tumin chatliba. Akhoi bokna chaiba adu thawai nungai taduna lakpaini dudi. Aina wakhalan bani haidoira. Yare nangna henjina khalaga ado nanga sa school da ude kedorage. Nang nupana thilakpado ubada ai heart attack tawbagine ICU da lairuraba. Masakasiga. Thibrane aiba. Thideda yam phasai. Aduneba. Ado ai hayeng yumda lakdoini akhoi ma hoine lawba lakani. Kaidorage nasa ngamjaba. Yumda nongnini di laige. Hoy adudi school di kamang dawa. Nongnini sidi nanga puna chapinasi. Sanahal ngayak wakhal khalli nungtigi chapminariba ngambadana kari hairaga thaidokpa haina. Wakal thokdana chamamnana lairingai ngambagi kolaksil. Amukka hena dom thakat krima sandu.